Kanglai Pautang channel asigi ngasigi pausing update pizari ahanbada maroi pau Tamenglong district ke manung chanba lungkau pa threida leiba yum kharada ZUF ki kamu singna ngai kapsinduna akan mongda attack chathakre Marai bak thiraba Homeland Manipur haiduna chongtham bijoina social media da phongdokre Awa lebak ki mapau ki update na Mama lebak ningba kangbuna Manipur ning tamba tanba kaidongungda mama lebak ning tamba Pangloi haina phongdokibaga loinana Manipur ki MLA Minister MP CSO Su Mairapai bi singgi parakta ai halu mutai masa singgi aron adu loina haidopa tare haina Manipur ki laluk singda pau piba MLA Minister politician sing kana oirabanu haiba nasana khangjaro haiba wapun singda loinana Manipur ki CSO leader Singi WhatsApp group blog tokre nakoi ki arms wing da leiba khongau lani singu Sabol Senapati na Hajani Sino media da flash to basi pinde bani nakoi khaktani haina mukunu misat khangdana attack to lokadi chopadi lairadana kudong thiningai misat wekani haiba akan bawa phamsing social media da phongdogi Indonesia da yuwa habada yamdrabada miyoi yankai mathai sire Mahiroi singda akan athok sakiba Imphal East District ke Commando ki DSP Jiras pung kunmari ki manungda suspend tawudaban haina ZD student wing na akan bawa phongdokre hanagi CMN Biren amadi Govindas Konthojam Amit Shah na kaurakpadagi Delhi ki damak Imphal thadokre Hauzik Chief Minister oiriba Yumnam Khemchan kaurakpagi mauta hanagi CM oiramba ex-CMN Biren Amit Shah na kaurakpada kuki singna yamna pendabaga loinana saukre ni lalonba lengak ni hauzik leibiba lengak asi haina hijam heramani na phongdokre accident da mama mapa sire macha sing sokle Rakhine State da Muslim Rohingya nupi singbu rebel AA singna namduna faraga recruitment tawba hokre Burma da chathariba thong asi angakpa oinakre Kuki ahum Burma da laikidre aduga kuki jo kharana singiba kuki ahum asibu jongam len tanbada support tawde oidaba lan chatle haina noknakre Masagi puruk khaktagi khanba Mensa ki genti budi CM oiba matik chade haina LJP Manipur na phongdorakli Assembly session mamangda ministry expansion tawraba yai center ki lusing sing lakadori MSF na sinduna Athoba mahiroi singi numit thoram pangthokre center na Manipur da yingiba miyeng sikani no khangminaba matam oire haina resna phongdorani Kangpokpi district ki Langka village da kuki narco terrorist singna liangmai michamani hatkiba ahum son kiba thodok pogomena condemn tawrakle Amit Shah ki khongchat manguina protesters sing payamarum police na fajintre candidate singda pakhumse yengjana bagi ayaba pikhe Adomna hauzik yengberiba channel asi Kanglai Pautang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adomgi device da notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiyu haijabaga loinana Hauzik pausing amuk sandongna pijari ngarang numidang Tamenglong district ki manung chanba lungkau pa 3 de leiba yum kharada ZUF ki kangbu singna nongmai kapsinduna akan mamongda attack chathakre thodok aduda lantum kaya amang ata thokle adubu thodok aduda misimina amadi asok apan nangkhibra haibadudi sabchana pau khangba ngamdri amaromda thodok asigi matangda mafam adugi miyamna akan mamongda condemn tawraduna mari leinaba authority singna issue asi serious oina lowduna thodok asida chenari baching masak khangdoktuna logi oiba thabak packet piu hairakli thodok aduda mang takraba lanthum sing adugi matik chaba compensation su pibiu loinana miyamgi punsi amasung lanthum ngak senbagi thabak packet kadabani hairakli Marai bak thirabi Homeland Manipur haina chongtham bijoina social media da phongdokpaga loinana asumna makha tarakli World War II gi mamang manungda leiramba British ki lanmi gi family mayam amana Manipur bu a little paradise on the earth haina saitharami asengba paradise ni aikoi gi homeland asi nature na pirambada world gi best climate ni flora amsung fauna su aduki matik phajai lamdam asigi mana masingi mahau su atai state ta fangde Manipur gi ising gi mahau su top na hawi sigumba paradise asi pukjel sengba amasung
thongna leiba lusingba ama uraktaba kuire aphaba governance amasung administration leiraktaba kuirabanina kangkhong chaire politics na miyambu divide tawkhre dugi matik unity leitre unity leite khangbanina illegally changlakhiba refugee singna fawba moigi maramni haiba ngamlakle Sigumba matang asida Sri Yumkham Irabot ningsinglai pukchel yamna sengi maram aduna thongnasu yamna laikhi hes oidaba midi hiram kudingmakta thongna phudopa ngamloi psychological fact amani Sathiba blockade amada state government na appeal tawba natana upai laikide adugumba Manipur chara henbagi pibam lakpada Sri Irabat na MLA amada piba security khaktaba puraga blockade namkhaiduna pannuna leramba truck mayam adu Imphal yongna pubirakhi driver mayam ge awaba kohanbata natana Manipur gi chara henge tawrambadagi kankhi Niyamna hero of Manipur haiba mingthol pikhi Haujik state amsung central security force yamna marang kaina leire adumaktada truck driver mayam ama lambi da faiduna lehelisi karigino driver amana lambi da faiduna leiba haibasi kayam wai haibasi masada fawba MLA mantri amata leitrabara hanglakli Sri Irabat ahan oiramlani mabu Chingthoklugadra mabudi yarakani patriots amani singam chanipan marputra mathoida thangal general chingthoklubagi mawongda mission su mai paglakani thajai adubu honorable mayamgi mai thampam leiroidra Public memory yamna teli kaugali Sri Irabat ki legacy tungi mirol gi damak mangda pukatlaningi macha loina phai haina tajai amadi just oiri ukil litigant usingna yamna respect tawi fair oibagi maming chatli lokhosai jau phaba matamda duty magistrate loina lotki magistrate amagi mamangda puthoktradi khudakta thadokhiba tabani adubu hariba judge asina critical situation adu khangbituna beyond the calls of his duty magi mamangda puthoklaga further police remand pikhi khudakta thadoknaba plot fail oikhi haibagi machanupa judge oiridu mapa ibungogi mihul yawi haijabani moigi imungdagi Sri Irabat ki mihul chenba mi amatang assembly da MLA oina changladi tungi lengakta improvement khara lakadra khali atopa amana Manipur gi MLA mantri sing corruption tawbasi center di phamnaiba singna record loina toksili karigumba center na haiba 100% indradi ED CBI thajilakadra haibagi akiba lehalli maram aduna lengakpa singna constitution na piriba sakti sijinaba ngamhande maram adunani center gi yaka yengdaba yaraktriba asi 100% clean oibiradi lengaki interest ki mayokta leina fawba mukpa ngamloi honest amasung courage yawba miyoidagi vote prate su lapna leibani khurumjari haina update tawri makha tarakpada awa leipaki mapawgi update ta asumna hairakli Mama Lepak Ningba Kangbuna Manipur Ningtamba Tanba Kaidongnungda Mama Lepak Ningtamba Fangloi Burmese Nupi Loba Kachin Nupi Loba Rakhine Nupi Loba San Nupi Loba Brahmin Nupi Loba Burmagi Chingmi Nupi Loba Singna Maitai Lepaki Damak Taurakani Haiba Simadi Maitai Mayamna Hena Khangnaramlagani Mapa Lepak Ningtamba Pamba Masakaya Safonglani Haibasi Maitai Mayamna Khangbiyu Maitai Lepak Waba Yogdri Kongul Ningthau Amadi Tharoi Maham Ningthongna Panba Matamni Makhoigi Sunghai Saitha Matam Loirakle Mapa Lepak Ningkha Tamba Miyoi Lising Tara Ahumna Khujing Oirakani Matam Aduda Aisu Angamba Mateng Bangani Hairakle Awa Lepaki Mapaugi Makha Tarakpa Update ta MLA Minister Maitai Politician Lalhoba CSO Student Organization Mera Paibi Loina Link Lainari Bangaktani Miyamda Mitrang Sanabiganu Nafuruki Sumna Taho Mikha Ponbada Nasanasu Lantum Loina Mikha Pongani Haibasi Kaudaba Pai Nakoi Masel Marakta Kaibung Oiba Aduna Matam Karagi Matungdadi Natu Nacha Ima Iben Isi Ichal Sena Dana Chanarapa Matamda Nuigi Lantum Pura Dolan Sampati Aduna Kaidong Nadoino Fi Toklaga Poglakpani Sibada Adumak Lantum Puduna Siroi Loina Kangnaraba Wapam Ngaktani Manipurda Kulai Faiba Yamliba Makai CSO Loop Masing Yamgani Student Organization Gi Loop Yamgani Mairapai Loop Masing Yamgani MLA Minister Politician Kambuga Loina Kucham Naba Ngaktani
ꯂꯨꯆꯤꯡꯕ ꯃꯁꯦꯜ ꯄꯨꯟꯁꯤꯟꯕ ꯌꯥꯗ꯭ꯔꯤꯁꯤ ꯄꯩꯁꯥ ꯑꯣꯔ ꯐꯝ ꯆꯧꯀ꯭ꯔꯤ ꯃꯨꯟꯅꯕ ꯑꯗꯨꯅ ꯐꯨꯔꯨꯞꯇꯤ ꯁꯂꯥꯛ ꯁꯥꯕ ꯑꯗꯨꯝ ꯇꯥꯕꯅꯤ ꯏꯀꯥꯏ ꯅꯤꯡꯉꯥꯏꯅꯤ ꯋꯥꯖꯥꯎ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯆꯤꯟꯗꯗꯤ ꯃꯩꯇꯩ ꯃꯆꯥꯅꯤ ꯁꯣꯜꯂꯤ ꯇꯧꯊꯣꯔꯛꯄꯗꯅ ꯃꯩꯇꯩꯕꯨ ꯃꯥꯟꯗ꯭ꯔꯦ ꯆꯤꯟꯗ ꯈꯣꯍꯤ ꯇꯩꯕ ꯊꯃꯣꯏꯗ ꯍꯨ ꯆꯦꯟꯕ ꯃꯩꯇꯩ ꯍꯥꯏꯅ ꯑꯞꯗꯦꯠ ꯇꯧꯔꯛꯄꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯁꯨꯝꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯒꯤ MLA ꯃꯤꯅꯤꯁꯇꯔ MP CSO ꯁꯨ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩ ꯍꯥꯠꯂꯨ ꯃꯩꯇꯩ ꯃꯆꯥꯁꯤꯡꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯂꯣꯏꯅ ꯍꯥꯏꯗꯣꯛꯄ ꯇꯥꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯕ ꯂꯨꯞꯁꯤꯡꯗ ꯄꯥꯎ ꯄꯤꯕ MLA ꯃꯤꯅꯤꯁꯇꯔ ꯄꯣꯂꯤꯇꯤꯁꯤꯌꯟ MP CSO ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯍꯥꯏꯕ ꯅꯁꯥꯅ ꯈꯪꯖꯔꯣ ꯃꯍꯤꯛ ꯃꯄꯤꯗꯤ ꯅꯈꯣꯏꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯤꯜꯂꯨ ꯒ꯭ꯔꯥꯎꯟ ꯔꯨꯜꯁꯗ ꯊꯕꯛ ꯇꯧꯕꯁꯤꯡꯅꯗꯤ ꯅꯣꯏꯕꯨ ꯅꯣꯛꯅꯕꯤꯔꯤ ꯍꯥꯏꯕꯁꯤ ꯈꯪꯖꯤꯜꯂꯣ ꯑꯩꯅ ꯔꯤꯁꯔꯆ ꯇꯧꯔꯛꯈꯤꯕ ꯑꯁꯤ ꯉꯁꯤ ꯉꯔꯥꯡꯗ ꯅꯠꯇꯦ ꯑꯩ ꯇꯤꯟꯅꯕ ꯃꯤ ꯐꯥꯎꯕ ꯃꯅꯤꯡ ꯃꯃꯥꯡ ꯆꯤꯡꯒꯅꯤ ꯑꯉꯥꯡ ꯁꯥꯒꯅꯤ ꯅꯍꯥ ꯑꯃꯨꯛ ꯁꯥꯒꯅꯤ ꯑꯍꯟ ꯑꯃꯨꯛ ꯁꯥꯒꯅꯤ ꯃꯁꯤꯗꯤ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ ꯃꯩꯇꯩꯅ ꯗꯤꯁꯇ꯭ꯔꯤꯛ 5 ꯂꯥꯟꯕ ꯉꯝꯗꯕꯒꯤ ꯃꯔꯝꯁꯤ ꯅꯩꯅꯧ ꯂꯨꯆꯤꯡꯕꯁꯤꯡ SE ꯀꯔꯤ ꯂꯥꯏꯅꯤꯡ ꯆꯠꯂꯤ ꯑꯣꯔ ꯀꯔꯝꯕ ꯁꯥꯒꯩꯅꯣ ꯁꯥꯒꯩ ꯑꯗꯨꯒꯤ ꯑꯄꯣꯛꯄ ꯄꯨꯌꯥꯗ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯃꯨꯟꯅ ꯅꯩꯅꯕ ꯃꯇꯝꯗ ꯃꯩꯇꯩ ꯃꯆꯥꯒꯤ ꯑꯆꯨꯝꯕ ꯑꯗꯨ ꯈꯪꯒꯅꯤ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯄꯤꯔꯒ ꯃꯤꯆꯪ ꯈꯣꯝꯕ ꯉꯥꯛꯇꯅꯤ ꯂꯥꯂꯣꯡ ꯇꯧꯔꯒ ꯆꯤꯟꯗ ꯃꯩꯇꯩ ꯅꯨꯡꯁꯤꯕ ꯁꯥꯕꯅꯤ ꯃꯅꯨꯡꯗ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯠꯄ ꯉꯝꯍꯟꯕ ꯑꯁꯤ ꯃꯣꯏꯒꯤ ꯄꯥꯟꯗꯝꯅꯤ ꯆꯤ 60 ꯍꯦꯟꯅ ꯃꯤꯈꯥ ꯄꯣꯜꯂꯕ ꯍꯥꯏꯕꯒꯤ ꯑꯋꯥ ꯃꯩꯇꯩ ꯃꯆꯥꯁꯤꯡꯒꯤ ꯊꯃꯣꯏꯗ ꯑꯋꯥꯕ ꯂꯩꯇꯦ ꯆꯤꯟꯗ ꯈꯛꯇꯅꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯑꯩ ꯂꯩꯄꯥꯛꯀꯤꯅꯤ ꯂꯥꯎꯕ ꯑꯗꯨꯅ ꯀꯥꯟꯅꯔꯣꯏ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯂꯥꯂꯣꯡ ꯍꯩꯇ꯭ꯔꯕꯗꯤ ꯁꯤꯕꯒꯤ ꯀꯌꯥꯇ ꯇꯥꯒꯅꯤ ꯁꯟꯊꯤꯅ ꯆꯥꯛ ꯊꯣꯡꯕ ꯆꯔꯨꯅ ꯆꯥꯛ ꯊꯣꯡꯕ ꯐꯤꯅ ꯆꯥꯛ ꯊꯣꯡꯕ ꯋꯥꯅ ꯆꯥꯛ ꯊꯣꯡꯕ ꯃꯩꯇꯩ ꯃꯆꯥ ꯍꯩꯕ ꯃꯁꯤꯡ ꯀꯌꯥꯝꯅꯕꯨ ꯂꯩꯔꯝꯈꯤꯒꯗꯒꯦ ꯐꯧ ꯈꯞꯄ ꯆꯦꯡ ꯈꯩꯕ ꯍꯩꯕ ꯃꯩꯇꯩ ꯅꯨꯄꯤ ꯃꯁꯤꯡꯕꯨ ꯀꯌꯥꯝ ꯂꯩꯔꯤꯒꯗꯒꯦ ꯅꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯀꯌꯥ ꯑꯗꯨꯅ ꯍꯧꯖꯤꯛ ꯋꯥꯕ ꯍꯧꯔꯛꯂꯕꯅꯤ ꯃꯁꯤꯗꯒꯤꯁꯨ ꯋꯥꯔꯛꯈꯤꯒꯅꯤ ꯃꯩꯇꯩꯒꯤ ꯐꯤꯕꯝ ꯐꯣꯇꯣ ꯑꯁꯤꯗ ꯄ꯭ꯔꯃꯥꯟ ꯄꯤꯖꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯋꯥ ꯂꯩꯄꯥꯛꯀꯤ ꯃꯄꯥꯎꯒꯤ ꯑꯔꯣꯏꯕ ꯑꯞꯗꯦꯠꯇ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯒꯤ CSO ꯂꯤꯗꯔ ꯋꯥꯆꯦꯞ ꯑꯦꯀꯥꯎꯟ ꯕ꯭ꯂꯣꯛ ꯇꯧꯈ꯭ꯔꯦ ꯅꯈꯣꯏꯒꯤ ꯑꯥꯔꯝꯁ ꯋꯤꯡꯗ ꯂꯩꯕ ꯈꯣꯡꯅꯥꯎ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯁꯒꯣꯜ ꯁꯦꯅꯥꯄꯇꯤꯅ ꯐꯖꯅ ꯁꯦꯟꯅꯧ ꯃꯦꯗꯤꯌꯥꯗ ꯐ꯭ꯂꯥꯁ ꯇꯧꯕꯁꯤ ꯀꯨꯏꯗꯕꯅꯤ ꯅꯈꯣꯏ ꯈꯛꯇꯅꯤ ꯍꯥꯏꯅ ꯃꯨꯛꯀꯅꯨ ꯃꯤꯁꯛ ꯈꯪꯗꯅ ꯑꯦꯇꯦꯛ ꯇꯧꯔꯒꯗꯤ ꯆꯣꯞꯄꯗꯤ ꯂꯥꯏꯔꯗꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯃꯆꯥꯛꯁꯨ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯗꯕ ꯐꯩ ꯅꯈꯣꯏ ꯈꯛꯇ ꯃꯤꯅꯤ ꯅꯈꯣꯏꯅ ꯇꯧꯕ ꯈꯛꯇꯅ ꯆꯨꯝꯒꯅꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯂꯥꯟꯒꯅꯤ ꯑꯅꯤꯔꯛ ꯁꯨꯕꯅꯤ 3 times ꯁꯨꯕ ꯃꯇꯝꯗ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯈꯪꯅ A to Z ꯂꯣꯏꯅ ꯍꯥꯏꯔꯛꯀꯅꯤ ꯑꯦꯇꯦꯛ ꯌꯥꯝꯅ ꯇꯧꯔꯛꯀꯅꯨ ꯃꯩꯇꯩ ꯃꯨꯊꯠꯄꯗ ꯆꯦꯟꯅꯕ ꯅꯈꯣꯏꯒꯤ ꯄꯥꯔꯇꯤ MLA CSO ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯅꯣꯏꯒꯤ ꯂꯤꯡꯛ ꯁꯝꯅꯔꯤꯕ ꯆꯠꯃꯤꯟꯅꯔꯤꯕ ꯂꯣꯏꯅ ꯃꯤꯌꯥꯝ ꯈꯪꯅ ꯂꯥꯎꯔꯛꯄꯗ ꯆꯣꯞꯀꯅꯤ ꯅꯈꯣꯏꯗꯤ ꯂꯥꯏꯔꯗꯅ ꯄꯋꯥꯔ ꯄꯥꯏꯔꯤꯕ ꯄꯥꯔꯇꯤ ꯑꯆꯧꯕꯁꯤꯡꯅ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯀꯔꯤꯃꯇ ꯍꯥꯏꯔꯛꯇꯦ ꯇꯧꯕ ꯌꯥꯕ ꯉꯥꯡꯕ ꯌꯥꯕ ꯌꯥꯗꯕ ꯈꯟꯗꯣꯛꯄ ꯍꯩꯇ꯭ꯔꯕꯗꯤ ꯆꯣꯞꯄ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯞꯗꯦꯠ ꯇꯧꯔꯤ ꯔꯤꯛꯇꯔ ꯁ꯭ꯀꯦꯜꯗ 7.7ꯒꯤ ꯆꯥꯡꯗ ꯀꯟꯕ ꯌꯨ ꯍꯥꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕꯗ ꯏꯟꯗꯣꯅꯦꯁꯤꯌꯥꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 58 ꯁꯤꯔꯦ ꯃꯤꯑꯣꯏ 100 ꯍꯦꯟꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯆꯦꯟꯅꯈ꯭ꯔꯦ ꯕꯤꯜꯗꯤꯡꯒꯤ ꯑꯇꯦꯛ ꯑꯀꯥꯏ ꯑꯃꯁꯨꯡ ꯂꯦꯟꯁ꯭ꯂꯥꯏꯗꯇ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯈ꯭ꯔꯕ ꯃꯐꯝꯗꯒꯤ ꯊꯣꯔꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯔꯦꯁꯀ꯭ꯌꯨ ꯋꯥꯀꯔꯁꯤꯡꯅ ꯀꯟꯅꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯔꯤ ꯂꯣꯀꯦꯜꯒꯤ ꯃꯇꯝꯗ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 5:59 ꯇꯥꯕ ꯃꯇꯝꯗ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ USꯀꯤ ꯖꯤꯑꯣꯂꯣꯖꯤꯀꯦꯜ ꯁꯔꯚꯦ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯏꯁꯥꯟ ꯅꯨꯁꯥ ꯄꯦꯔꯦꯡꯒꯥ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯐ꯭ꯂꯣꯔꯤꯁ ꯑꯥꯏꯂꯦꯟꯗ ꯏꯄꯤꯁꯦꯟꯇꯔ ꯑꯣꯏꯈꯤꯕ ꯌꯨ ꯍꯥꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯐꯝ ꯀꯌꯥꯃꯔꯨꯝ ꯄꯥꯛ ꯁꯟꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯈꯤ ꯂꯩꯅꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 10 ꯂꯨꯊꯕ ꯃꯐꯝꯗ ꯏꯄꯤꯁꯦꯟꯇꯔ ꯑꯣꯏꯈꯤꯕꯅ ꯀꯥ ꯍꯦꯟꯕ ꯃꯑꯣꯡꯗ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯈꯤꯕꯅꯤ ꯗꯤꯄꯨꯇꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯄꯣꯜꯁꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯣꯛꯄ 63ꯀꯤ ꯐꯤꯕꯝ ꯂꯨꯅ ꯂꯩꯔꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏ 5,000 ꯔꯣꯝ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯍꯣꯡꯗꯣꯛꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ NRC ꯍꯥꯟꯅ ꯑꯞꯗꯦꯠ ꯇꯧ ꯍꯥꯏꯕ ꯈꯣꯡꯖꯪꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯀꯟ ꯑꯊꯧ ꯁꯥꯈꯤꯕ ꯏꯝꯐꯥꯜ ꯏꯁ ꯀꯃꯥꯟꯗꯣꯒꯤ DSP ꯙꯤꯔꯥꯖ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯁꯁꯄꯦꯟ ꯇꯧꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯀꯟꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ JFD ꯁ꯭ꯇꯨꯗꯦꯟꯠ ꯋꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ
Home Minister Govindas Konthojam amadi hanagi Chief Minister Oiramba Nongthombam Biren Delhi gi dabak Imphal thadokre kari maramgi makoi ani Delhi da chatkibano haibagi chapchaba maramdi khangba ngamdri New Delhi gi damak Imphal thadoklamdai da paumi singna hangba wangda hanagi CMN Biren amadi Home Minister Govindas Konthojamna wafam amata phongdoklamkhide adubu thajaba yaba paugi likhun amagi matung innadi hanagi CMN Biren amadi Home Minister Govindas pu Union Home Minister Amit Shah na Manipur gi issue gi matangda khananaba Kibani, Makoina Delhi that Ladingai, BJP head office da Mipam Ama Pangtok the Saruk Yabaga Lunana, Home Minister Yauba high level meeting Amadasu Saruk Yagani Hari, Atubamatamda BJP National General Secretary BL Santosu Impalda Laklaga Party Asigi MLA Singamadi, Party gi Lusingba Singasu Unagani Hainasu, Pawasina Makatana, Hondokli. Union Home Minister Amit Shah na Koropodagi Hanagi Chief Minister Nongthombam Biren Delhi da Kaukiba Asida Kuki Singna Yamna Pin the Bugal Lunana Saukre Hairi. Mi Lalonba Lengakni Hojik Ladiba Lengak Asi Aikoibu Takpiriba Oja Singna Toloki Damak Naramdam Yon Tokpiganu Haina socio-political activist Hijam Heramani Maidena Fondokre. Makatarpo yamna nuwaitaba pau amadana Imphal East District ki Irinbung Police Station konba Bamon Kampuda leba Pioneer School manakta auto rickshaw amaga Mahindra Thar amaga thengchinabada auto rickshaw da tonglakpa matei manau laikidre macha ahum amasung auto driver na phibam thina sokle thaudo wasing rang nungthil pung ama makhairom tabada Pioneer School manakta diesel auto rickshaw amaga Thar amaga thengjinnakibani thaudo aduda laikidraba matei manau adugi mamingdi Naharup Khetri awang lekai degi Muhammad Amjan Khan Sahi Nifumanga Apopa Laikidraba Latif Amasung Mahaki Lonabi Ibeton Sahi Kuntramanga Kawi Laibak Thiba Taudo Aduda Sahi Mari Kakta Ribi Makoi Anigi Machanupi Yauna Macha Ahumsu Asowapan Nangki Laibak Thiba Taudo Nanglaba Diesel Auto Adugi number na MN06 HC1927 Amadi Mahindra Thar Adugi number na MN1CS0547 ni Diesel Auto Rickshaw Tharga Thingjinabada Mati Manau Animak Manak Nakpada Laibak Khongbalda Tasinbadagi Mapam Adugi Miamna Sangsilaktuna Kannaba Honabada Thawai Yaudra Haksang Oina Funky Angang Sing Asokapan Nanglaba Ahum Amadi Auto Driver Adu Manak Nakpo Hospital Singda Pukatuna Laikanari Thain State Muslim Rohingya Nupi Singbu Rebel AA Singna Namduna Faraga Makoigi Recruit Toba Amadi Tabak Toba Honkre Barmada Tauriba Chathariba Thong Asi Angapani Haina Pondok Narakli Kuki ahum Barmada Laikidre Aduga Kuki Jo Karana Siriba Kuki ahum Asibu Jongam Len Tanbada support Todaba Uruidaba Lancha Lehaina Noknakre Kuki Su Zomi Su Paiti Su Marsu Thadau Su Maitei da Attack Loina Taurakiba Ngaktani Adubu Haujigna Makoi Loina Angawagi Pibam Amada Lerakli Amana Jongam Len Demand Toba Amana Kuki Len Demand Toduna Sathiraba Mongi Lansing Chathari Masagi Mapurup Kaktagi Kanba Manba Deputy Chief Minister Nemcha Kibyengi Thong Taraina Lode Phamasi Pubada Mahak Matik Chade Haina Lok Jan Shakti Party LJP Ram Bilas Manipur State ki President Khoirom Dipuna Phongdokre Thasi ki Tara Marida Kangpopi District ki Manungda Leiba Lungkai Nuileng Village da Kuki Khulai Paibe Singna Landaduna Liangmai Naga Misam Ani Hatkhiba Thongga Mari Lainana Kaisampata Leiba Party Asigi Office da Ngarang Pangthokiba Paumi Singa Unabada Khoirom Dipuna Mathaki Wafam Asi Phongdokladuna Hai Manipur gi Irang Asigi Waroisin Purukna Honabada Deputy Chief Minister Nemcha Kipgen Masamaki Asowa Thodang Lai Haiba Asi Kaukthokpagumna Leire Mahak Masamak Kangpokpi District Tagi Oibata Natana Kangpokpi Kendra gi MLA ama oina Naga Misam Ani Nong Hatkiba Asigi Matangda Wahi Amata Thamdaba Ikai Ningai ni District Asigi Manung Channa Koncha Kulgi Naga Misam Taruk Hatkraba Tungda Tha Asigi Tara Marida Lobukta Low Suduna Lejaba Lungka Nuineng Kulgi Kunja Ani Kuki Khulai Paiba Singna Tamthina Hatkiba Asimak LJP Ram Bilas Manipur State ki Maikidigi Awangba Thakta Condemn Tawi Harakli Yumnam Kemchana Lucingba Anuba Lengak Ama Manipurda Lengkraba Matung Tha Taruk Rom Asi Ministry Expansion Sungtok Toroktabana Miyamgi Thajanaba Mangluraba Tungda Nauna Ministry Expansion Tobagi Pau Ama Amuk Laknaba Haure Atuba Matamda Ministry Expansion Tonabagi Damak Center Gi Lucingba Singin Father Lakani Haibagi Thajaba Pirakle Pawasina Makatan Hai Hana Chief Minister Yauna Cabinet Minister Manga Wasak Laukraba Matungda Hauja Minister Taret Ki Pham Hangduna Lady Ahangba Taret Ki Pham Asi Assembly Session
haibadi September ani gi mamangda mention gani handaki ministry expansion gi mong asi mathang chahi gi angan basarukta pangthok kadoriba Manipur Legislative Assembly mikhal gi yenglaga thabakta onthokani hairi hanadagi hauna minister gi pham pifam thui haina panari bachingi manungda Thungju Assembly constituency gi MLA Thongam Bisorchit yauri Thawal district tagina Paunam Brojen natraga TH Pratesyam ani gi marakta minister gi pham piraba yai Kairau Assembly constituency gi Lorembam Rameswar natraga Mayang Imphal AC gi MLA Kongkham Robindro ani gi marakta piraba yai masigi su mathakta Thanga Assembly constituency gi MLA Tongbram Robindro su minister gi pham piraba yai haina panari Imphal gi Mayolda leiba Thamaiban Assembly constituency gi MLA Khumukcham Joy Kisan su minister fanglaba yai haina panari haujik phawbagi oinadi Nagagi MLA ama amasung Kuki Jogi maraktagi ama minister piraba yai thajaba yaba pawgi matung ina Kuki Jogi marakta minister piraba yai haina panariba asi Tipaimuk Assembly constituency gi MLA Ngursanur Sanate amasung Manipur gi hanagi DGP oiramba Churachandpur gi Assembly constituency gi karakiba MLA LM Khokte ani gi marakta ama piraba yai adubu atopa source amagi matung inadi handakta laikhidraba Thalon AC gi MLA Phungjangin Balte gi machanupa Joseph Balte da piraba yai mahak MLA oidabanina minister oigadoribasi subnaki tha taruk khaktani mikhal mai pakpa haibadi election gi code of conduct lakpa matamda tha taruki matam adu haukhragadabani resign tawrabasu yagani haina BJP gi senior leaders singi marakta su khanari nasagi oiba amadi ngabigani Nagagi oina minister gi form asi Singai Assembly constituency gi MLA oiriba Khasum Basumda piraba yai haina ming panari NPF ki oinadi hanadagi hauna minister gi pham ama piraga laikhrabanina ani hek suna pirubada atei coalition partner singdagi wangangnakadaba laibana MLA asigi ming panaraktari Marak asida Home Minister Govindas Konthaujam Mumbai gi khongchat amagi damak Imphal thadokre Joy Kisan su South India gi state amada mahaki oiba lanai gi thabak amagi Imphal thadokre Manipur Legislative Assembly gi Speaker Thoksom Satyabratana Bali da chatkre aduga hanagi Chief Minister N Birena Delhi da thungkre Indiana ning tamba fangkiba numit August 15 Independence Day numita mahiroi pebam Chitaranjanna lamdam asida afspa 1959 thamjinba yaningde amuba law asi khudakta lokthokadabani haina masa matomta human torch oina mai thajaduna sijakiba adubu ningsingduna MSF na chahi kudingi pangthoktuna lakpa athoba mahiroi singi numit takhelambam laikai youth club ki ground da pangthokre thormaduga mari lainana MSF ki president Hijam Roshan na haikibada India Lengakna Manipur ki miyam da yengliba miyeng asi karino haiba khangminaba matam oire India Lengakna makata na tawrakadaba action punnamak punna thengnaminanaba sem sarasi haina phongdoki tharomasigi manung channa athoba pebam Chitaranjan gi Bishnupur da leiba student Martians complex ta miyamna haikat lekat tamba yauna mahiroi Chitaranjana masa matanta mai thajaduna khongjang changsan kiba Bishnupur bazar da su athoba gi photo da laikatuna ikai khumnaba utkhi madugi tungda Imphal College ki multipurpose hall da miyam amasung mahiroi sing pullaga Silent protest rally ama takhelambam laikai da leiba TYC club ki ground da Satkibuga loinana mafam adudasu athoba Chitaranjan gi photo da miyamna haika lekat tamduna ikai khumnaba utkhi Haukiba August 13 gi ayu pung 8 makhai rom tabada Kangpokpi district ki manung chana leiba Lanka village da kuki narco terrorist singna chathakiba ambush da liangmai micham ani hatkiba amasung ahumna asokapan nanghankibagi thodok adu kokomina akanma mongda condemn tawi haukiba June thada liangmai micham taruk tamthina hatkibagi justice phangdringai gi mangoinana just chairak asida amuk nauna micham ani hatkiba amasung ahumna sohankiba thodok asi lamdam asigi yellow furup singda atamnana chathaba yamna kahenba thong amani haina kokomina thadorokpa cherol asina pali cherol asina makhatana hai thokiba thodok asida chaliba tha asigi Nepal da Chief Minister Yumnam Khemchandna Kangpokpi district ta chawkhat thorang amasung ingtapa hanjilaknaba chatkiba khongchatki chayol ama phadringai da thokiba thodokni Chief Minister gi khongchat asida lamdam asida ingtapa hanjilagani National Highway hangdoklagani haina phongdokkiba wafamga yamna taiwonnaba ama oina thokiba thodok amani maramdamda chatliba tha asigi 12 gi ahanba Manipur Rifles ki parade ground da pangthokiba display on the initiative towards bringing normalcy in Manipur haiba
ꯐꯥꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯎꯠꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯁꯤꯑꯦꯝꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯂꯣꯠꯁꯤꯜꯂꯒ ꯊꯝꯂꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯤꯈꯠꯂꯛꯀꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯔꯕꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯈꯤꯕ ꯆꯍꯤ 2016ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯁꯤ ꯁ꯭ꯇꯦꯠ ꯁꯕꯖꯦꯛꯅꯤ ꯍꯥꯏꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯂꯩꯔꯒꯁꯨ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯂꯣꯒꯤ ꯑꯣꯏꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯒ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯟ-ꯊꯨꯝ ꯉꯥꯛ ꯁꯦꯟꯕ ꯉꯝꯗꯕ ꯁꯥꯡꯂꯕ ꯆꯍꯤ 3 ꯍꯦꯟꯅ ꯂꯥꯛꯂꯤꯕ ꯑꯁꯤꯅ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯑꯁꯤ ꯗꯦꯜꯂꯤ ꯂꯩꯉꯥꯛꯅ ꯆꯠꯊꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯁꯤ ꯂꯣꯠꯁꯤꯟꯕ ꯌꯥꯔꯣꯏꯗꯕ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗ ꯗꯦꯜꯂꯤ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯑꯅꯤꯃꯛꯅ ꯃꯊꯧꯅꯥ ꯂꯩꯅ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯅꯠꯇꯦ ꯍꯥꯏꯕ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯍꯧꯈꯤꯕ ꯖꯨꯂꯥꯏ 4ꯗ ꯗꯦꯜꯂꯤꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯆꯦꯌꯔ ꯂꯧꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯤꯚꯝ ꯔꯤꯚꯤꯌꯨ ꯇꯧꯈꯤꯕ ꯑꯃꯁꯨꯡ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 10ꯗ ꯁꯤꯑꯦꯝꯅ ꯆꯦꯌꯔ ꯂꯧꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤꯕꯒꯤ ꯔꯤꯄꯣꯔꯠꯁꯤꯡ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯦꯗꯤꯌꯥꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯄꯥꯎ ꯃꯤꯌꯥꯝꯅ ꯂꯣꯏꯅ ꯎꯕ ꯐꯪꯏ꯫ ꯑꯁꯤꯒꯨꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯤꯐꯝ ꯃꯃꯥꯡꯊꯛꯇꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯄꯥꯡꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯒꯤ ꯄꯔꯤꯡꯁꯤꯡ ꯁꯥꯡꯅ ꯌꯦꯡꯕꯗ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯃꯩꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯁꯤꯡꯅꯕ ꯑꯣꯏꯅ ꯆꯠꯊꯕ ꯑꯐꯣꯡꯕ ꯂꯥꯟꯗꯥꯅꯤ ꯍꯥꯏꯕꯗ ꯂꯥꯜꯂꯔꯣꯏꯗꯕ ꯑꯃꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯑꯜꯋꯥꯔ ꯈꯣꯡꯆꯠ ꯃꯥꯡꯑꯣꯏꯅꯅ ꯑꯃꯨꯕ ꯐꯤꯔꯥꯜ ꯄꯥꯏꯔꯒ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯃꯍꯩꯔꯣꯏ ꯀꯌꯥꯃꯔꯨꯝ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯑꯃꯤꯠ ꯁꯥꯍꯅ ꯔꯥꯖꯁꯊꯥꯟꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯚꯖꯟꯂꯥꯜ ꯁꯔꯃꯒ ꯂꯣꯏꯅꯅ ꯑꯜꯋꯥꯁꯀꯤ ꯕꯤꯖꯌꯅꯒꯔ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯄ ꯄꯥꯕ꯭ꯂꯤꯛ ꯃꯤꯇꯤꯡ ꯑꯃꯗ ꯋꯥ ꯉꯥꯡꯒꯗꯕꯅꯤ ꯂꯣꯏꯅꯅ ꯏꯁꯇꯦꯠ ꯑꯗꯨꯗ ꯂꯨꯄꯥ ꯀꯔꯣꯔ 3,689 ꯔꯣꯝꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯚꯦꯂꯞꯃꯦꯟꯠ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡ ꯁꯪꯒꯥꯒꯗꯕꯅꯤ꯫ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠꯅ ꯍꯥꯏ ꯑꯥꯔ ꯀꯂꯦꯖꯗ ꯑꯃꯤꯠ ꯁꯥꯍꯒꯤ ꯈꯣꯡꯆꯠ ꯃꯥꯡꯑꯣꯏꯅꯅ ꯑꯃꯨꯕ ꯐꯤꯔꯥꯜ ꯄꯥꯏꯔꯒ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯦ꯫ ꯗꯦꯜꯂꯤꯒꯤ ꯖꯟꯇꯔ ꯃꯟꯇꯔꯗ ꯀꯀ꯭ꯔꯣꯆ ꯖꯅꯇꯥ ꯄꯥꯔꯇꯤꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯥꯊꯤ ꯆꯥꯔꯖ ꯇꯧꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯃꯍꯩꯔꯣꯏꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤꯕꯅꯤ꯫ ꯔꯥꯖꯁꯊꯥꯟꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯚꯝ, ꯐꯤꯁꯔꯤꯖ ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯁꯦꯟꯖꯥ-ꯊꯨꯝꯖꯥ ꯑꯃꯗꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯒꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯍꯟꯗꯕꯒꯤ ꯋꯥꯐꯝꯁꯨ ꯃꯍꯩꯔꯣꯏꯁꯤꯡꯅ ꯄꯨꯈꯠꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯁꯤꯚꯤꯜ ꯁꯔꯚꯤꯁꯦꯁ ꯀꯝꯕꯥꯏꯟ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝ 2016 ꯊꯥꯈꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯃꯁꯥꯒꯤ ꯄꯥꯎꯈꯨꯝ-ꯆꯦ ꯌꯦꯡꯖꯕꯒꯤ ꯑꯌꯥꯕ ꯄꯤꯅꯕ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯆꯤꯐ ꯖꯁꯇꯤꯁ ꯑꯦꯟ ꯁꯨꯟꯗꯔ ꯑꯃꯁꯨꯡ ꯖꯁꯇꯤꯁ ꯑꯦ ꯕꯤꯃꯣꯜ ꯁꯤꯡꯒꯤ ꯗꯤꯚꯤꯖꯟ ꯕꯦꯟꯆ ꯑꯃꯅ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗ ꯃꯁꯥ-ꯃꯁꯥꯒꯤ ꯄꯥꯎꯈꯨꯝ-ꯆꯦ ꯌꯦꯡꯖꯅꯕꯒꯤ ꯔꯥꯏꯠ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯑꯦꯝꯄꯤꯑꯦꯁꯁꯤꯅ ꯁꯤꯡꯒꯜ ꯕꯦꯟꯆ ꯑꯣꯔꯗꯔ ꯁꯤꯡꯅꯔꯗꯨꯅ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯔꯤꯠ ꯄꯦꯇꯤꯁꯟ ꯑꯃ ꯗꯤꯁꯃꯤꯁ ꯇꯧꯈꯤ꯫ ꯀꯨꯝꯖꯥ 2020ꯒꯤ ꯃꯦ 4 ꯑꯃꯁꯨꯡ ꯑꯣꯛꯇꯣꯕꯔ 19ꯗ ꯖꯁꯇꯤꯁ ꯑꯦ ꯒꯨꯅꯦꯁ꯭ꯋꯔ ꯁꯔꯃꯅ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗ ꯃꯁꯥ-ꯃꯁꯥꯒꯤ ꯋꯥꯍꯪ-ꯆꯦ ꯌꯦꯡꯖꯅꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤꯗꯦ꯫ ꯃꯅꯤꯄꯨꯔ ꯏꯟꯐꯣꯔꯃꯦꯁꯟ ꯀꯝꯃꯤꯁꯟꯅ ꯌꯥꯊꯪ ꯄꯤꯈ꯭ꯔꯕꯁꯨ ꯌꯥꯍꯟꯈꯤꯗꯦ꯫ ꯏꯆꯝ ꯆꯝꯕ ꯃꯇꯝꯗ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯋꯥꯍꯪ-ꯆꯦ ꯌꯦꯡꯅꯕꯒꯤ ꯑꯌꯥꯕ ꯂꯩꯇꯦ꯫ ꯋꯥꯐꯝ ꯑꯁꯤ ꯗꯤꯚꯤꯖꯟ ꯕꯦꯟꯆ ꯑꯃꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯃꯔꯝꯅ ꯃꯈꯥ ꯇꯥꯅ ꯌꯦꯡꯁꯤꯟꯅꯕ ꯃꯊꯧ ꯇꯥꯔꯤ ꯍꯥꯏꯅꯁꯨ ꯁꯤꯡꯒꯜ ꯕꯦꯟꯆꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯥꯔ.ꯇꯤ.ꯑꯥꯏ. ꯑꯦꯄ꯭ꯂꯤꯀꯥꯟꯠ ꯑꯍꯨꯝꯅ ꯃꯁꯥ-ꯃꯁꯥꯒꯤ ꯄꯥꯎꯈꯨꯝ-ꯆꯦ ꯌꯦꯡꯖꯅꯕꯒꯤ ꯃꯇꯥꯡꯗ ꯄꯨꯊꯣꯛꯂꯛꯄ ꯋꯥꯐꯝ ꯑꯃ ꯃꯅꯤꯄꯨꯔ ꯏꯟꯐꯣꯔꯃꯦꯁꯟ ꯀꯝꯃꯤꯁꯟꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯕꯁꯨ ꯑꯦꯝꯄꯤꯑꯦꯁꯁꯤꯅ ꯀꯝꯃꯤꯁꯟꯒꯤ ꯑꯣꯔꯗꯔ ꯑꯗꯨ ꯁꯤꯡꯅꯔꯗꯨꯅ ꯔꯤꯠ ꯄꯦꯇꯤꯁꯟ ꯐꯥꯏꯜ ꯇꯧꯈꯤꯕꯅꯤ꯫ ꯑꯣꯏꯅꯥꯝ ꯁꯨꯅꯤꯜ ꯁꯤꯡꯅ ꯁ꯭ꯇꯦꯠ ꯆꯤꯐ ꯏꯟꯐꯣꯔꯃꯦꯁꯟ ꯀꯃꯤꯁꯅꯔ ꯑꯣꯏꯔꯤꯉꯩꯗ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯕꯨ ꯄꯥꯎꯈꯨꯝ-ꯆꯦ ꯌꯦꯡꯍꯟꯕꯒꯤ ꯑꯣꯔꯗꯔ ꯊꯣꯛꯈꯤꯕꯅꯤ꯫ ꯀꯨꯝꯖꯥ 2019ꯒꯤ ꯑꯦꯄ꯭ꯔꯤꯜ 19ꯗ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯗ ꯃꯅꯤꯄꯨꯔ ꯏꯟꯐꯣꯔꯃꯦꯁꯟ ꯀꯝꯃꯤꯁꯟꯅ ꯑꯥꯔ.ꯇꯤ.ꯑꯥꯏ. ꯑꯦꯄ꯭ꯂꯤꯀꯥꯟꯠ ꯑꯍꯨꯝꯗ ꯃꯁꯥ-ꯃꯁꯥꯒꯤ ꯄꯥꯎꯈꯨꯝ-ꯆꯦ ꯆꯌꯣꯜ 4ꯒꯤ ꯃꯅꯨꯡꯗ ꯌꯦꯡꯖꯅꯕ ꯑꯌꯥꯕ ꯄꯤꯈꯤ꯫ ꯃꯇꯝ ꯑꯗꯨꯒꯤ ꯁ꯭ꯇꯦꯠ ꯆꯤꯐ ꯏꯟꯐꯣꯔꯃꯦꯁꯟ ꯀꯃꯤꯁꯅꯔꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔꯅ ꯍꯥꯏ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝꯗ ꯑꯆꯨꯝꯕ ꯊꯧꯑꯣꯡ ꯆꯠꯊꯈꯤ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯕꯨ ꯃꯁꯥ-ꯃꯁꯥꯒꯤ ꯄꯥꯎꯈꯨꯝ-ꯆꯦ ꯌꯦꯡꯖꯅꯕꯒꯤ ꯑꯌꯥꯕ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯤ꯫